ꯄꯨꯡꯗ ꯃꯃꯜ ꯀꯌꯥ ꯂꯧꯒꯅꯤ ꯍꯥꯏꯔꯨꯕꯁꯤꯡ ꯐꯥꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯗꯦꯜꯂꯤꯒꯤ ꯍꯥꯎꯁ ꯈꯥꯁꯇ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯅꯨꯄꯤꯁꯤꯡꯗ ꯊꯑꯣꯏ ꯎꯁꯤꯠꯇꯕꯇ ꯅꯠꯇꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯕ ꯌꯥꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕ ꯅꯨꯄꯥꯁꯤꯡꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅ FIR ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯩꯅꯕꯁꯤꯡ ꯐꯥꯒꯠꯅꯕ ꯗꯦꯜꯂꯤꯒꯤ ꯋꯨꯃꯦꯟ ꯀꯃꯤꯁꯟꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯗꯦꯜꯂꯤꯒꯤ ꯍꯥꯎꯁ ꯈꯥꯁ ꯐꯥꯎꯗꯨꯅ ꯈꯣꯡꯅ ꯂꯥꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯈꯔꯅ ꯂꯝꯕꯤ ꯊꯠꯇꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯄꯨꯡ ꯑꯃꯗ ꯃꯃꯜ ꯀꯌꯥ ꯂꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯍꯧꯕ ꯅꯨꯄꯤ ꯑꯃꯅ ꯚꯤꯗꯤꯑꯣ ꯅꯝꯍꯧꯕꯗꯒꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯥꯏꯠꯁꯤꯡꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯂꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯛꯄꯁꯨ ꯚꯤꯗꯤꯑꯣ ꯑꯗꯨꯗꯒꯤ ꯎꯕ ꯐꯪꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯗꯦꯜꯂꯤꯒꯤ ꯀꯃꯤꯁꯟ ꯐꯣꯔ ꯋꯨꯃꯦꯟꯅ ꯁꯨꯃꯣꯇꯣ ꯀꯦꯁ ꯑꯃ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯅꯕ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯈꯪꯍꯟꯈ꯭ꯔꯦ꯫ ꯗꯦꯜꯂꯤ ꯀꯃꯤꯁꯟ ꯐꯣꯔ ꯋꯨꯃꯦꯟꯒꯤ ꯆꯦꯌꯔꯄꯔꯁꯟ ꯁ꯭ꯋꯥꯇꯤ ꯃꯥꯂꯤꯋꯥꯜꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯁ ꯑꯁꯤꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯗ ꯆꯠꯊꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯦ ꯍꯥꯏꯕ ꯃꯤꯄꯨꯝ ꯇꯤꯡꯅ ꯈꯪꯅꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯂꯤꯁꯅ FIR ꯂꯧꯈꯠꯇꯅ ꯂꯩꯔꯝꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ FIR ꯑꯃ ꯂꯧꯈꯠꯂꯒ ꯀꯃꯤꯁꯟꯗ ꯈꯪꯍꯜꯂꯛꯀꯗꯕꯅꯤ꯫ FIR ꯑꯁꯤꯒꯤ ꯃꯈꯥꯗ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯀꯨꯞꯄ ꯃꯃꯤꯡ ꯃꯊꯥ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯥꯗ꯭ꯔꯤꯕ ꯑꯣꯏꯔꯕꯗꯤ ꯐꯥꯅꯕ ꯀꯔꯤ ꯀꯔꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯤꯕꯒꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯛꯀꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯂꯣꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯋꯥꯁꯇꯤ ꯃꯥꯂꯤꯋꯥꯜꯅ ꯃꯍꯥꯛꯀꯤ ꯇ꯭ꯋꯤꯇꯔ ꯑꯦꯀꯥꯎꯟꯗ ꯊꯥꯒꯠꯄ ꯄꯣꯁ ꯑꯃꯅ ꯍꯥꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯅꯨꯄꯤꯁꯤꯡꯗ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯑꯃꯗꯤ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯂꯣꯏꯅꯕ ꯅꯨꯄꯥ ꯈꯔꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯄꯨꯂꯤꯁꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ FIR ꯂꯧꯈꯠꯇꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯒꯠꯄ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯔꯤ꯫ ꯀꯣꯚꯤꯗꯅ ꯑꯉꯥꯡ 18 ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯍꯟꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯃꯦ 29 ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯗ ꯑꯉꯥꯡ 795 ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯍꯟꯈ꯭ꯔꯦ꯫ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯃꯥꯔꯆ ꯊꯥꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯀꯥꯏꯅꯈ꯭ꯔꯕ ꯑꯉꯥꯡ ꯄꯨꯟꯅ 18 ꯁꯨꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜꯗꯒꯤꯅ ꯃꯦ 29 ꯐꯥꯎꯕꯗ ꯄꯨꯟꯅ ꯑꯉꯥꯡ ꯀꯣꯚꯤꯗꯅ ꯑꯉꯥꯡ 795 ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯉꯥꯡ 18 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯤꯁꯅꯨꯄꯨꯔꯗ ꯑꯉꯥꯡ 3, ꯏꯝꯐꯥꯜ ꯏꯁꯇ ꯑꯉꯥꯡ 5 ꯑꯃꯗꯤ ꯎꯈ꯭ꯔꯨꯜꯗ ꯑꯉꯥꯡ 5ꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯉꯥꯡ 161ꯅ ꯇꯝꯊꯤꯔꯕ ꯂꯥꯏꯆꯠ ꯑꯁꯤꯅ ꯄꯨ-ꯄꯥꯡ ꯁꯨꯗ꯭ꯔꯕ ꯑꯉꯥꯡ ꯑꯣꯏꯍꯟꯕꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯁꯤꯗ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯄꯥ ꯀꯥꯏꯅꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯑꯉꯥꯡ 25, ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯑꯉꯥꯡ 52, ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯑꯉꯥꯡ 11, ꯀꯛꯆꯤꯡꯗꯒꯤꯅ ꯑꯉꯥꯡ 5, ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯑꯉꯥꯡ 10, ꯀꯥꯡꯄꯣꯛꯄꯤꯗꯒꯤꯅ ꯑꯉꯥꯡ 19, ꯎꯈ꯭ꯔꯨꯜꯗꯒꯤꯅ ꯑꯉꯥꯡ 18, ꯀꯥꯝꯖꯣꯡꯗꯒꯤ ꯑꯉꯥꯡ 4, ꯁꯦꯅꯥꯄꯇꯤꯗꯒꯤ ꯑꯉꯥꯡ 3, ꯅꯣꯅꯦꯗꯒꯤ ꯑꯉꯥꯡ 1, ꯐꯦꯔꯖꯣꯜꯗꯒꯤ ꯑꯉꯥꯡ 4 ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯑꯉꯥꯡ 9 ꯌꯥꯎꯔꯦ꯫ ꯑꯃꯔꯣꯝꯗ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯃꯦ 29 ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯗ ꯑꯉꯥꯡ 795ꯗꯤ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯀꯥꯏꯅꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯐꯣꯔ ꯋꯨꯃꯦꯟ ꯑꯦꯟड ꯆꯥꯏꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ಶ್ರೀಮತಿ ಇರಾನಿನ ರಾಜ್ಯ ಸಭಾದ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ರಾಜ್ಯ ಸಭಾದ ಹಂಗ್ಲಕ್ಕಿꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯍꯥꯏ ꯆꯠꯂꯤꯕ ꯀꯨꯝꯖꯥ 2021ꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯍꯧꯔꯒ ꯃꯦ 29 ꯐꯥꯎꯕꯗ ꯄꯨꯟꯅ ꯑꯉꯥꯡ 795ꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯅ ꯑꯉꯥꯡ 159, ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇꯅ ꯑꯉꯥꯡ 117, ꯃꯍꯥꯔꯥꯁꯇ꯭ꯔꯗꯅ ꯑꯉꯥꯡ 48 ꯑꯃꯗꯤ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇꯅ ꯑꯉꯥꯡ 78 ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯀꯥꯏꯅꯍꯟꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠꯁꯤꯡ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯋꯨꯃꯦꯟ ꯑꯦꯟড ꯆꯥꯏꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁ꯭ꯀꯨꯜ ꯑꯦꯖꯨꯀꯦꯁꯟ ꯑꯦꯟড ꯂꯤꯇꯔꯦꯁꯤ, ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯖꯨꯀꯦꯁꯟꯅ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯀꯥꯏꯅꯍꯟꯕꯤꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯕ ꯏꯖꯨꯀꯦꯁꯟ ꯄꯤꯅꯕꯒꯤꯗꯃꯛ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁ꯭ꯀꯨꯜ ꯑꯦꯖꯨꯀꯦꯁꯟ ꯑꯃꯗꯤ ꯂꯤꯇꯔꯦꯁꯤ ꯃꯈꯥꯗ ꯄꯥꯏꯈꯠꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯈꯥꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯑꯏꯕ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯗꯤ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯀꯥꯏꯅꯍꯟꯕꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯤꯕꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯕꯨ ꯌꯣꯛꯆꯕ ꯅꯠꯇ꯭ꯔꯒ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯂꯤꯒꯦꯜ ꯒꯥꯔꯖꯤꯌꯥꯟ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯕꯨ ꯉꯥꯛꯂꯧ ꯄꯤꯒꯗꯕ ꯁ꯭ꯀꯤꯝ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ
ꯑꯗꯨꯒꯨꯝꯂꯕ ꯑꯉꯥꯡꯁꯤꯡꯗ ꯏꯖꯨꯀꯦꯁꯟ ꯑꯃꯗꯤ ꯍꯦꯜꯊ ꯁꯦꯛꯇꯔꯗ ꯉꯥꯛꯂꯧ ꯄꯤꯅꯕ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕꯗ ꯂꯨꯄꯥ ꯂꯥꯈ 10ꯒꯤ ꯀꯣꯞꯁ ꯐꯟ ꯑꯃ ꯊꯝꯅꯕ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯀꯣꯞꯁ ꯐꯟ ꯑꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯥꯒꯤ ꯑꯣꯏꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯆꯍꯤ 5 ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯁꯥꯒꯤ ꯆꯍꯤ 12 ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯇꯝꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯃꯁꯥꯒꯤ ꯇꯉꯥꯏꯐꯗꯅ ꯆꯪꯕ ꯃꯆꯥꯛꯁꯤꯡ ꯂꯥꯡꯁꯤꯟꯕꯗ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯇꯦꯡꯕꯥꯡ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁ꯭ꯀꯤꯝ ꯑꯃ ꯍꯧꯗꯣꯛꯇꯨꯅ ꯑꯁꯤꯒꯨꯝꯂꯕ ꯀꯣꯚꯤꯗ-19ꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯀꯥꯏꯅꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯧꯁꯤꯜ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯕꯅꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯝꯁꯤꯡ ꯑꯉꯥꯡꯁꯤꯡꯒꯤ ꯃꯤꯡꯗ ꯄꯥꯟꯕꯤꯕ, ꯃꯗꯨꯒꯤ ꯑꯁꯪꯕ ꯁꯦꯟꯐꯝ ꯄꯨꯝꯅꯃꯛ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯄ, ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯅꯕ ꯃꯔꯤ ꯃꯇꯥꯁꯤꯡ ꯊꯣꯔꯛꯂꯕꯗꯤ ꯃꯈꯣꯏꯗ ꯀꯤꯌꯔ ꯒꯤꯚꯔ ꯑꯦꯂꯥꯋꯦꯟꯁ ꯄꯤꯕ, ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯤꯡꯕ ꯃꯍꯩ ꯇꯝꯐꯝ ꯁꯪꯁꯤꯡꯗ ꯂꯦꯝꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯅꯕ ꯊꯧꯁꯤꯜ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯑꯀꯟꯕ ꯁꯥꯐꯨ ꯄꯤꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯍꯜꯂꯤꯕ ꯀꯣꯚꯤꯗꯀꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯁꯥꯒꯤ ꯆꯍꯤ 19ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡ 10,000 ꯍꯦꯟꯅ ꯂꯥꯏꯆꯠ ꯑꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯊꯦꯡꯅꯔꯦ꯫ ꯃꯅꯤꯄꯨꯔ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯌꯨꯅꯤꯠ ꯑꯃ ꯑꯣꯏꯔꯤꯕ IDSPꯗꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯍꯤ ꯑꯁꯤꯒꯤ ꯀꯣꯚꯤꯗꯀꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯁꯤꯗ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 1ꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯁꯥꯒꯤ ꯆꯍꯤ 19ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡ 10,195 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯃꯈꯛ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯈꯤꯕ ꯆꯍꯤ 2020ꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯥꯌꯣꯛꯅꯈꯤꯕ ꯀꯣꯚꯤꯗꯀꯤ ꯑꯍꯥꯟꯕ ꯋꯦꯕ ꯑꯗꯨꯗꯅ ꯆꯍꯤ 19ꯒꯤ ꯃꯈꯥꯒꯤ ꯑꯉꯥꯡ ꯄꯨꯟꯅ 3,018 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤ, ꯂꯣꯏꯅꯅ ꯑꯉꯥꯡ 2 ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯈꯤ꯫ ꯃꯁꯤ ꯊꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯏꯆꯠ ꯑꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤꯕ ꯆꯍꯤ 19ꯒꯤ ꯃꯈꯥꯒꯤ ꯑꯉꯥꯡ ꯄꯨꯟꯅ 18,913 ꯌꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ 6,880ꯅ ꯅꯨꯄꯥꯅꯤ ꯑꯗꯨꯒ 6,983ꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯁꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈ꯭ꯔꯕ ꯑꯉꯥꯡ 10,195 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯀꯌꯥ ꯅꯥꯕ ꯐꯈ꯭ꯔꯦ, ꯍꯣꯁꯄꯤꯇꯥꯜꯗꯅ ꯀꯌꯥ ꯂꯩꯔꯤ, ꯑꯉꯥꯡ ꯀꯌꯥꯅ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯀꯨꯞꯄ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯄꯦꯗꯤꯇ꯭ꯔꯤꯁꯤꯌꯥꯟ ꯑꯃꯒ ꯄꯥꯎꯆꯦ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ, ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯑꯉꯥꯡꯁꯤꯡꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯡꯕ ꯊꯦꯡꯅꯩ꯫ ꯃꯁꯤ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯋꯥꯡꯕ ꯑꯃꯗꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯒꯤ ꯑꯣꯏꯒꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯊꯦꯡꯅꯈꯤꯕ ꯀꯣꯚꯤꯗꯀꯤ ꯑꯍꯥꯟꯕ ꯋꯦꯕ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯁꯤꯒ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯈꯦꯠꯅꯕ ꯊꯦꯡꯅꯩ꯫ ꯍꯟꯗꯛꯀꯤ ꯑꯁꯤꯗꯤ ꯗꯦꯜꯇꯥ ꯚꯦꯔꯤꯌꯦꯟꯠꯅ ꯑꯌꯥꯝꯕ ꯊꯣꯛꯍꯟꯕ ꯑꯣꯏꯕꯅ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯋꯥꯡꯕ ꯑꯃꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯗ ꯊꯨꯅ ꯌꯥꯡꯅ ꯐꯤꯚꯝ ꯁꯣꯛꯆꯤꯟꯕ ꯀꯌꯥ ꯎꯕ ꯐꯪꯉꯤ꯫ ꯑꯁꯨꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯀꯣꯚꯤꯗ ꯁꯦꯟꯇꯔꯁꯤꯡꯗ ꯂꯥꯌꯦꯡꯕ ꯆꯟꯗꯗꯨꯅ ꯃꯌꯨꯝꯗ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯕꯒꯤ ꯃꯁꯤꯡꯁꯨ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯁꯨ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯋꯥꯡꯕ ꯑꯣꯏꯒꯅꯤ꯫ ꯏꯟꯗꯤꯌꯥꯗ ꯕ꯭ꯂꯦꯛ ꯐꯪꯒꯁꯀꯤ ꯀꯦꯁ 95,363 ꯁꯨꯈ꯭ꯔꯦ, 4,392 ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗ-19ꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯕ꯭ꯂꯦꯛ ꯐꯪꯒꯁ ꯅꯠꯇ꯭ꯔꯒ ꯃꯨꯀꯣꯔꯃꯥꯏꯀꯣꯁꯤꯁꯅ ꯁꯣꯛꯍꯟꯕ ꯃꯤꯒꯤ ꯃꯁꯤꯡ ꯉꯁꯤ ꯐꯥꯎꯕꯗ 95,363 ꯁꯨꯈ꯭ꯔꯦ, ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 4,492 ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯁ꯭ꯇꯦꯠ ꯃꯤꯅꯤꯁꯇꯔ ꯚꯥꯔꯇꯤ ꯄ꯭ꯔꯚꯤꯟ ꯄꯥꯋꯔꯅ ꯉꯁꯤ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯕ꯭ꯂꯦꯛ ꯐꯪꯒꯁ ꯍꯥꯏꯕ ꯑꯁꯤ ꯑꯅꯧꯕ ꯂꯩꯅꯥ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ꯫ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯕ꯭ꯂꯦꯛ ꯐꯪꯒꯁ ꯂꯩꯅꯥ ꯑꯁꯤ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯩꯅꯥ ꯑꯃꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯏꯄꯤꯗꯦꯃꯤꯛ ꯗꯤꯖꯤꯖ ꯑꯦꯛ 1897ꯀꯤ ꯃꯈꯥꯗ ꯅꯣꯇꯤꯐꯥꯏꯑꯦꯕꯜ ꯗꯤꯖꯤꯖꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯂꯩꯅꯥ ꯃꯈꯜ ꯑꯁꯤ ꯀꯌꯥ ꯌꯥꯝꯅ ꯂꯩꯔꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯗꯣꯛꯅꯕꯅꯤ꯫ ꯍꯧꯈꯤꯕ ꯊꯥ 2 ꯑꯁꯤꯗ ꯕ꯭ꯂꯦꯛ ꯐꯪꯒꯁꯅ ꯁꯣꯛꯍꯟꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯤ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫